Paukshadi yumpum uibambar uiba paukara update taujari. Yang maso saizagumna apun bagi wakil senminasi. Yang maso saizagumna apun bagi saktam pamba lusingba lamda masida masing jamna thorak laba matam dada. Manipurda apun bagi saktam sagat pada mafung phagani hani United All Community Social Uplifter amade. Committee of Civil Societies Kanglaipa ki President Jitendra Ningompam na fongtokre. Wafa masingasi news ekonda leiba CCSK ge office da Yunaksun sinduna pangthokiba yang maso saija laikitabagi kontragani phalak suba ningsing thorumda pangthokibane. Mangna makha taratun hai losingba asina singa masung tam nungsi chana leina ba hona rambada natana lamda masege. Sana mai lining muturaba asi hingkan na ba hona bada asawo thauthang lorongke. Mangna dharma gi khenaba leitana amadi apunba Manipur oina ba hona rambadu aikoi punamana kafum thokte masig wakalul asida Manipur asi Purba amatangi nate aikoi punna apan bagi saktam sagat minnagadabani aibase Purba kodimana kanba matam oire aige Tharmada Manipur University ki Department of Law da faculty member namairakpam Brajkanta amdi junaklu ki thomi ke asu sarwyake Atopa pau amadana miyam gi seba ki damak mikhal thengnagani Swaran Kumar Taragani thusuba Manipur Legislative Assembly election ki damak BJP ne ticket pirak trabasum miyam gi jai fana bathabak thoram sing paket ke leblobana Vote adum lep lagani haina oinam kendra da mirip oinar ba sem sariba oinam dagi thingbai jam Soran Kumar na oinam da leiba ma ki office da permission go unaba amada phangdokre mana makha taratuna BJP bu yamna pamjaru bana bole pa asidi BJP ge minaba yaba party am henglaga natragana independent mirip oina thokatra haiba dudi magi core committee ga khanar ga lepkani karigama mikhal da mai pak lagasu BJP da amuk halakpa yaba lambi isona sinbi bu oisun aige Aduga tiket soidana pirak kadra khanba miyosu tiket pirakde pirak ruidra khanba miyone tiket adumak pirage maramadana BJP gi air authority gi tiket khotpi asi kari leibano haiba ngamde miyam gi seva amri sa khotharang ki thabak tawning bana mikhanda mere poiner ba khongthang asi lawrak bani loina BJP gi ideology pu pamjaba amati party asida mere poining bada gi tiket tana khibani aduba tiket phangdrabasu miyam gi seva gi thabak lakleba mikhal asida mere ama oina thengnagani aige Aikoi ki puari ke sago naduna laklaba Physical Lighting Sing Jokhan Minasi Association. Aikoi ki puari ke sago naduna laklaba Physical Lighting Sing Jokhan Minasi haina kanglai pak Women's Welfare Association ki jarol amada phongdorakle. Jarol asida male masida leiriba mipum khudimak na magi furup singbo. Saukhatna hingba haibasi tangai fadaba tawdaba yadraba mathau amadi oire. Maramasna aikoi ki inat amadi lining laisonda yimpham oirga sanalon chat amadi kangluk kaya asi ningthina ngak senba mathau tare. Amarumda saukhatpagi matung inna ahongba kaya am laktabadi nate aduba ahongba lakliba aduna aikoi ipa ipu singna thampiram bahana dagi leijaramba chanabi adubo namthaba amadi bangan badi khak fatte aikoi iramdam kangdei bagasi laigi leipangni aina singthanariba iramdam asida midai aikoi thadoknaba yadraba sago naduna chaliba soifatraba tharum kharada artist singna mau model tadraba mitau tambagi hainabi phejel leiteng se chabana midai aikoi fajakraba inat bulanda uhunarba honare Haujik mang tarakliba ipa ipu sina thambiramba inat ki oiba chana kanglonbo nathairaga wantok leitraba phanek ki fifanda mayek mason yaudraba phanek mayek singasi setuna thau galon tawbigano amadi maugi singda challebi singna phanek fidol singkhatana sanapung mayada thawal tawduna isai sak sonbiriba singbo association asina athuba matamda miyang changlagani haire Haujik mang tarakliba ipa ipu sina thambiramba inat ki oiba chana kanglonbo nathairaga wanthok leitraba phanek ki fibanda mayek mason jaudraba phanek mayek singasi setuna thawgat lot tawbigano amadi maugi singda challabi singna phanek fidol singkhatana sona pung mayaida thawgal tawduna isai sakson biriba singbo association asina athuba matamda miyang changlagani aire atopa editorial ki kalam amadana mikhal maya da hidak mana ge pothok sing thingnana ba honase Haujik status da hidak mana ge pothok sing thingnana ba medical directorate ki food safety team na drive zathatuna sangchilakli ba khongjang ase mai fakan hana ba honase hidak mana ge pothok sing sinabana aikoi miyobegi ponsi da tamthiraba makhal makha kya gi laina sing nan badan natana yamlaba senpham kya mangali aibasi aikoi punama khangdarba wafamne status da leiriba BJP ne lusingba sungsinaba sarkar asina lamda masida disa amade hidak mana ge pothok sing sinaba thingnana ba yamna kanna honarakle Medical Directorate ki Food Safety Team na haujik Greater Imphal amadi masigi akoibta leiriba mafum kya da hidak managi polam sing jonba amade retailer singi mathakda akan ba tribe chataduna hidak managi pothok sing jarda khaini sajan tofiko amadi Myanmar lomdagi pusilakpa numit leimaro Pickles tin fish na sing ba phagatuna mangan bagi akan ba khongjang leptana satharakle
Hauzik tim masina chatharakliba drive asida pauna amadi thangal bazar da lairamba hidak managi phothok sing yonba retailer amadi tongan ba dukan sing thong lona khibada natana hidak managi phothok sing phangdre greater imphal ge tongan ba mafam sing da lairba pan dukan sing daso hidak managi phothok sing phagatuna drive chathari adobo drive asi chathaba horakpadagi hidak managi phothok sing marang kaina phangba ngamdrabaso drive asi ge marumda khudong chabal logba mioi kharana daronda hidak managi phothok sing launingba mamal lauduna yonbagi thabak chathari hidak managi phothok thingpagi khongjang asigi marumda black ta mamal ka hen lautuna joleba miyoching asigi mathak taso drive jatadun ain goiba danti piba darkar oire aikhoi lamdam asidadi fatte haiba thabagadu thadopagi mhota madugi khudong chaba lobagi hainabi ama leire haujik lamdam asden khalakriba naharol singdagi hawraga junggi nupi angang phawba nongmada hidak manage phothok singi manungda kwajarda talap amadi kainina singba polom sing sinabagi sawang khalakle hidak managi phothok sing ka hena sinnabana yamlaba senpom kya amasum hangantuna leire medical directorate ki food safety team na sangsilakli be hidak manage phothok thingnana ba tribe asida lamdam asigi miyamna mateng pangtuna khongjang asi mai pakhanba ngamdabade tamthiraba laina kya dagi akhoi miyobegi ponsi kya kanbada ngambata natana yamlaba senpom kya arimbada mangantuna leiriba asi kwakhanduna state ki economy da su fagat bangam gane food safety team masina chatharakliba drive asi state asigi leiriba tongan ba district sing chu paksana leptana chatharabadi khongjang asi ku hantok leiba ngam gane madunatana sarkar ki warip adugi mai ngakna ngai ki oina drive jatharabadi madugi kanaba phangba ngamloi haujik leiriba medical directorate ki food safety ki team asida security ki mating kan loina na team asige staff masing hengat handuna changnai na drive jathanaba sarkarna hiram asida akhanaba mieng ama changbasu darkar oire sangsileba khongjang asi handhoktana hena kanna drive sangsilabadi drive asigi mai fakpa ngamtana hidak manage pothok sing thingbada awaba oiroi haujik status de pangthokadoriba taragani thoi suba manipu legislative assembly mikal naksilakpaga loinana hidak managi phothok sing sinhabagi sangwang khalakle loinana naha sing da nisa sabagi sangsu hengkalaktuna tongan ba crime kaya su thogle masi afaba nate marambatuna mikal maya asida hidak managi phothok sing thingnana ba akhanaba drive amasa thaba mathau tai maragasida housing haki mamang da fangkiba pauda ngasi manipur da covid-19 na bioi chahung kun ka mapan post boiba thengna kre loinana laisat asina ngasi gi wina mioi ahum laikhidre amasung haujik phawbagi apunba confirm case na lagamaga lising kuntragani thoi chamaban tarani aduga sigiba apunba masingna lising ani subnani phuga mathoi yaukre atop pau amadana nauria kendragi skb da bjp ki ticket pirakba asumba khongthangni mikal da mai faglabadi kendra siki mirepna minister oiba fanglagani government ngasi manipur gi oina seat umfu da bjp ki ticket lauthokiba ga loinana ticket fanglaba mirep kana harau mathoi kadona dungaiba phongdok nakre Nauria pakhang lakwa kendra ki wainasu SKV Devida BJP ki ticket pirakpada kendra siki masing jamlaba miyamna KB ki mayumda ngasi nungthil thomchilaktun harau nungai ba phongdokre BJP ki mirip oigedoribi SKV ki singtham laikai ta leiba mayumda pause khara ki pawmisina KB ki mapuroiba S Govin hana unaduna ngasi ma ki loinabi KB da BJP ki ticket pirakpa asi kari phawi bagi aina hangba wahangi pakhumda Govina phongdokibadi Nauria pakhang lakwa kendra si hiram kudimakta matam kuina swatadun lahiraba kendra amane adaba ngasi BJP ki oina nupi da ahenba sakti piba haiba wafam asida yumpham warga mahaki loinabe SKB da BJP ki ticket pirakpa si yamna nungai mikhal susungsoi soidan mai pakani mai paklaba matung da SKB da minister pham lanthoraktuna sahi taragani panro minister phangdun lakhiba Nauria kendra asiki minister waiba phanglagani anaso phongdoke tungda BJP ki ticket phanglabi SKB unaba matamda phangna phongdokibadi mangonda ticket pirakpasi yamna nungai BJP ki waiba asumma khongthangni mangna honaba khudimma mai paktuna lage songsoi soitana BJP ki ticket phangani hana sab jungna khanke Prime Minister Narendra Modi na nafida ahenba sakti piba haiba du thabak toina pangthorakpani laingangna nupi singba awang pathak da pokhanna ba honai aibadu magta natana nupi ahumda ticket pirakhiba asin utpani aike Karigam ki mikal asida mai faklabadi Nauria pakhang lakwa kendra da leiriba sotaduna leirabi nufi sing hiram khudimakta awang pathak da pukhanana bathabak pekhat kane loinana tungi jumbirel oiriban ha oiriba angang sing bading thina semduna afaba lambi da punana bathabak pekhat kane aige SKV Devi ki election committee ki chairman oiriba mioi asina phangdokhibada BJP ki oiba nufi da ahen pasakti piba haibasi thabuk oina ulakpa asi nungai maduna Nauria pakhang lakwa kendra da BJP ki ticket tana ki bentending candidate chengna ticket fanghau handing ba kai bigano ticket fanglaba SKV da intending candidate mayam punamak amato waina
साउगꯠमिनदुना इलेक्शन माइ पाखननब होनमिनसी आइना अपील तौखे नागल अमरोमदना खोइसाउनरब मियामना सगोलबन बीजेपी मंडल ऑफिस मुततख्रे बीजेपी की फिरान चिंगबा सिंगमई थाख्रे ngasi बीजेपी की टिकट लाउथोरकपदा 11 सगोलबन केंद्रदा बीजेपी की टिकट तानखिबा डॉक्टर एन लोकेंद्रोदा टिकट विरक्तना केंद्र असि आरगे इमुदा टिकट पिरकपगिदमक्ता बीजेपी सगोलबन मंडल की मसिंग यामलबा थाउमी नुपा नुपी सिंग मई हौना साउग्रे लोइना बीजेपी सगोलबन मंडल की ऑफिस मियामना थोपसिन बगलोइना ऑफिस असि की ममांगदा बीजेपी की फिराल बॉसनर सिंग बसेखाइदुना टिन सिजिनदुना खोंगना नेसिलबा मतुंगदा मई थादुना मांगहनख्रे बीजेपी सगोलबन मंडल थोपसिनबा अमदी बीजेपी की फिराल चिंगबा मई थाबगी खोंजंग चथबा अदुदा सारुक यागिबसिंगना फोंदोखिबददी बीजेपी हाइबो पॉलिटिकल पार्टी असि असुगी मतिक मोटपा पार्टी अम ओइरे फैमिली पॉलिटिक्स तौदुना अचान मिराई नाइना पार्टी की टिकट पीबगी थबक चथरे पार्टी असि असुकी मतिक तुकचबा हाइबदु ओइरे मदम क्यागी ममांगदगी बीजेपी की नेशनल हाई लेवल की लुचिंगबसिंगी थौदांग इंदुना थबक तौदुन लाखिबा सगोलबन बीजेपी मंडलना तौजरिब असेंगबा असुंबा थबकसिंग अरेंबा ओइरे आना पेंदबा फोंदोके खोइसाउनरबा नुपा नुपी केना चीफ मिनिस्टर एन बिरेन बीजेपी मणिपुर प्रदेश की प्रेसिडेंट सारा देवी अमदी बीजेपी की नेशनल लीडर सिंह याउबा बैनर मिया ममांगदा तिंगथोलगा चीफ मिनिस्टर एन बिरेन अमदी सारा देवी की अयक फोटो द नुपी केना सेंट्रल न कंसिनखी लोइना द तिन सिसिन बद नतना सही फाइदुना कनबगी थबक फावबा चथके तुंगदा अदुगुंबा बैनर अदु सिंगुप साना सेगारगा मियामना खोंफाकना लैजबी थादुन लेलबा मतुंगदा मई थाबगी थबक चथके मियामने इरांग हौरकवा असि लाखसिननबा सेक्युरिटी पर्सन सिंग थोमचिनदुना बोबना सिंगबा लांगचिनदुना मियाम तनखाइनबा होनके खोइसाउनरबा मियामनासु मोपोम अदु खुल्लगा पुलिस तमना अबुक लांगसिनखी अदुबो मियामगी इरांग अदु पुलिसना कंट्रोल तौदुना मखातना पामदबा थौदोक थोगनखिदे अमरोमदा मोइरांग केंद्र की बीजेपी की एमएलए ओरिबा सरत्ता बीजेपी की टिकट पीदना एम पृथ्वीराजता टिकट पीखिबगिदमक्ता मियामना मई हौना साउनखरे एमएलए सरत्पो सौगतपा मियाम थोरक्तना बीजेपी की फिरान जानथापग लोइना मई थापगी खोंजंग चंगसनखरे अमरोमदसु थांगदा बीजेपी की फिराल मई थाखरे बीजेपी मणिपुर की मुथलसी हाइबा खोलाउ लाउखरे थांग केंद्र की एमएलए ओरिबा टोंग्रम रोबिंद्रोदा बीजेपी की टिकट पीखिबदगी बीजेपी की टिकट तानखिबा इंटेंडिंग कैंडिडेट मोइरांगथेम आसनी कुमार की काइपुल मखा लेकायदा लैबा यम मयादा मई हौना साउरबा मियामना ngasi बीजेपी की फिराल अमदी पोस्टर सिंगबा कया मई थादुना मांगहनख्रे मासिंग जामलबा थांग केंद्र की नुपा नुपी कया थोरक्तना बीजेपी की फिराल सिंग थदुना सेगाइके लोइनर पोस्टर कया लौथरगा पुलप खोमजिलगा मई थाबगी थबक चथके मई थाबदा सरुक याखिबा मियामना बीजेपी मणिपुरदगी मरु फंगना मुथलासी पैसाना टिकट जोन बी सरदा थांग केंद्र अमुक हन्ना संग लगुमसी आइबो खोलाउ लाउखी पामदबा हिंसा की तौदोक थोपगी पाउदी लैखिदे मरगसीदा थांजम अरुण कुमार निमाई चान लुवांग बीजेपी दगी रिजाइन तौखरे ngasi बीजेपी की टिकट लाउथोरकबदा वांखै केंद्रदा बीजेपी की टिकट तानहरबदगी फंगौद्रबा इंटेंडिंग कैंडिडेट थांजम अरुण कुमार खुदकदगी बीजेपी की प्राइमरी मेंबरशिप दगी रिजाइन तौखरे माना रिजाइन तौबगी चेरोल अदु बीजेपी मणिपुर प्रदेश की प्रेसिडेंट ए सारा देवीदा ngasi mak पिसनख्रे आइरे अमरोमदा बीजेपी की टिकट फंगौद्रबा वांखेम केंद्र की डॉक्टर निमाई चान लुवांगसु बीजेपी की प्राइमरी मेंबरशिप दगी ngasi रिजाइन तौखरे रिजाइन तौबगी चेरोल अदु ngasi नुंगथेल बीजेपी मणिपुर प्रदेश की प्रेसिडेंट सारा देवीदा पिसनख्रे आइरे निशिकांत इंडिपेंडेंट मिरम ओइना थेंगनरगने लागादोरिबा तरागनिथो सुबा मणिपुर स्टेट असेंबली इलेक्शन दा कैसामथोंग केंद्र बीजेपी की इंटेंडिंग कैंडिडेट ओइरंबा साफम निशिकांत इंडिपेंडेंट मिरम ओइना मिखल थेंगनरगनी आइना लाउथोखरे वाफम सिंगासी नुंगथेल थाउदा बाबुक लैकाइदा लैबा मागी पार्टी ऑफिस दा पाउगे मिफम अमदा मागना फोंदोकिबने मागना मखा तारादुना नरेंद्र मोदी की वखलोल अमदी थबक थौरमदा ngaujaba miyoi amani ticket fangdrabasu ai maning halloi निशिकांत अयंगना भोट फजन फंगनी लोइना माइ पाकनी मणिपुर कलौसी हारबदी हंदकी मिखल असिदा कलौद्रबदी कनबा ngamlaroi aduna atofa party da changloi independent merep am oina paisa siki chadan ogonba purakani haiba mahake wakhalon hongba leiroi aina so phangdoke makha tarakpa atopa housing haki mamang da fangkiba pau amadaso yaskul kendra gi intending candidate ts brinda ZU da join tawkhre hare makha da details ngai menase अरोइबदा कंटेंट सिंग असि मर ओइबा पाउ खरा असि पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी यंगबिरिबा पुनमक पथागजरी चैनल असन अदोमदा कांदरबदी सब्सक्राइब तोबिद्रिबसना सब्सक्राइब तोबिरुम लोइना लाइक एंड शेयर तवसु काबी ग्रुप नमक पो अमका हना थागजरी।